Sima tauge sima. Tau graboni. Ai di gari thau yaw droboi ningi. Asai buk chale dana. Asai buk chale dana. Si. Kitang nan bia dise. Si nang toi ba gyalam ta dise. Ita. How? Ai di mayam na thi hai du di. Ai di tin phajar me. Itau. Nangi na saktu kariman ge du itau khangdri brama. Itau gi sakse. ꯑꯩꯈꯣꯏꯒꯤꯅꯦ ꯃꯣꯔꯦꯒꯤ ꯈꯖꯤꯡꯗꯣ ꯃꯣꯔꯦꯒꯤ ꯈꯖꯤꯡ ꯑꯃꯦꯠꯄ ꯑꯃ ꯂꯩꯗꯅ ꯀꯧꯇꯥꯗꯒ ꯍꯥꯞꯄꯒ ꯕꯣꯛꯁꯇꯒ ꯍꯥꯞꯄꯒ ꯌꯣꯟꯕꯗꯣ ꯑꯗꯨꯅꯦꯕ ꯏꯇꯥꯎꯅ ꯃꯥꯜꯂꯤꯁꯦ ꯁ꯭ꯋꯥꯏꯁꯤ ꯑꯅꯝ ꯅꯝꯃꯤꯗ ꯃꯤ ꯑꯆꯥꯛꯄ ꯌꯥꯝ ꯂꯩ ꯃꯥꯜꯂꯦ ꯏꯇꯥꯎ ꯑꯥꯗ ꯅꯨꯄꯤ ꯂꯥꯛꯑꯦ ꯀꯗꯥꯏꯗ ꯁꯣꯝꯗ ꯎꯏꯁ ꯋꯥꯎ ꯌꯥꯝ ꯊꯤ ꯐꯖꯩ ꯁꯤꯗꯤ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯑꯩ ꯅꯝꯕꯔ ꯂꯧꯒꯦ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯃꯔꯨꯞ ꯌꯨꯝꯗ ꯑꯉꯥꯡ ꯃꯃꯥ ꯂꯩꯍꯧꯔꯤꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯁ ꯌꯨꯝꯒꯤ ꯊꯣꯛꯄ ꯃꯄꯥꯟ ꯊꯣꯛꯑꯗꯤ ꯄꯥꯈꯪꯅꯤ ꯄꯥꯈꯪ ꯏꯇꯥꯎ ꯃꯗꯨ ꯌꯥꯔꯣꯏꯗ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯑꯩꯈꯣꯏ ꯕꯥꯅꯤ ꯅꯠꯇ꯭ꯔꯣ ꯑꯥꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯃꯁꯛ ꯐꯖꯩꯅ ꯂꯛꯅꯔꯨꯔꯒ ꯄꯥꯈꯪ ꯑꯔꯤꯕ ꯆꯤꯔꯥꯏ ꯇꯥꯡ ꯂꯋꯥꯏ ꯇꯥꯡ ꯍꯅꯨꯕ ꯍꯥꯏꯔꯛꯇꯅ ꯆꯣꯞꯄꯤꯗꯨꯗꯤ ꯑꯗꯨꯗ ꯈꯪꯗꯦꯁꯦ ꯆꯪꯉꯨꯁꯦ ꯏꯇꯥꯎ ꯂꯥꯛꯑꯣ ꯏꯇꯥꯎ ꯑꯃꯨꯛ ꯆꯪꯉꯨꯔꯒ ꯆꯣꯞꯄꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯇꯥꯎ ꯆꯣꯞꯄꯩꯅꯤ ꯏꯇꯥꯎ ꯆꯪꯉꯨꯁꯦꯝꯅꯦ ꯆꯪꯉꯨꯁꯦ ꯏꯇꯥꯎꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯪꯉꯨꯔꯁꯤ ꯂꯥꯛꯑꯣ ꯆꯪꯕꯣ ꯏꯆꯟꯒꯤ ꯕꯦꯒꯁꯦ ꯑꯩꯈꯣꯏ ꯌꯥꯔꯅꯤ ꯗꯗꯥ ꯄꯥꯏꯕꯤꯌꯦ ꯀꯩꯅꯣ ꯊꯦꯡꯛ ꯌꯨ ꯗꯥ ꯍꯣꯏꯒ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯗꯥ ꯍꯣꯏꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯑꯇꯥꯡꯕꯅꯦ ꯑꯩꯈꯣꯏꯗꯤ ꯃꯁꯛꯄꯨ ꯐꯖꯔꯗꯤ ꯃꯇꯦꯡ ꯂꯣꯏ ꯄꯥꯡꯉꯤꯗ ꯌꯥꯝ ꯍꯔꯥꯎꯏ ꯃꯁꯛ ꯐꯖꯕ ꯍꯥꯏ ꯀꯩꯅꯣ ꯐꯖꯕꯕꯨ ꯐꯖꯩꯕꯅꯤ ꯀꯩꯅꯣ ꯊꯤꯔꯝꯃꯗꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯉꯨ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯊꯤꯔꯗꯤ ꯃꯇꯦꯡ ꯄꯥꯡꯉꯣꯏꯗꯣꯏꯔꯣ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯕ ꯑꯩꯈꯣꯏꯗꯤꯅꯦ ꯅꯨꯄꯤꯅꯦꯕꯨ ꯍꯥꯏꯔꯗꯤꯅꯦ ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥ ꯂꯣꯏ ꯄꯥꯝꯃꯤ ꯑꯗꯨ ꯉꯥꯏꯈꯣ ꯏꯆꯟꯕꯨ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯑꯦꯔꯥ ꯃꯁꯥꯅ ꯍꯥꯏꯗꯧꯒꯤ ꯉꯥꯏꯗꯅ ꯂꯩꯔꯦ ꯄꯪꯍꯪꯗ ꯍꯪꯖꯜꯂꯤ ꯑꯁ ꯑꯩꯗꯣ ꯏꯗꯤ ꯌꯥꯝ ꯏꯀꯥꯏꯌꯦꯕ ꯑꯗꯣ ꯗꯥ ꯍꯣꯏ ꯑꯣꯏꯕꯒꯤ ꯍꯥꯏꯔꯕꯅꯦꯕꯀꯣ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯨꯒ ꯆꯦꯟꯒꯦ ꯇꯧꯕꯅꯦꯕ ꯑꯦ ꯑꯗꯨꯗꯤ ꯅꯣꯏ ꯅꯋꯥꯗ ꯄꯦꯛꯁꯤ ꯄꯨꯔꯨꯔꯣ ꯀꯔꯤ ꯅꯨꯡꯒꯤ ꯍꯨꯗꯨ ꯊꯛꯎꯔꯤꯕꯅꯣ ꯁꯣꯝꯗꯅ ꯁꯤꯒꯗꯧꯅ ꯈꯥꯡ ꯂꯩꯔꯦ ꯅꯪ ꯏꯇꯥꯎꯁꯤꯁꯨ ꯕꯥ ꯑꯣꯟꯊꯣꯛꯄꯅꯦ ꯏꯇꯥꯎꯅ ꯇꯧꯔꯤꯁꯤ ꯀꯔꯤ ꯃꯇꯧꯅꯣ ꯏꯇꯥꯎ ꯏꯇꯥꯎ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯑꯆꯧꯕꯒꯤ ꯌꯨꯝꯗ ꯋꯥ ꯑꯅꯤꯈꯛꯇꯪ ꯌꯥꯟꯕꯅꯤ ꯃꯗꯨꯗ ꯆꯤꯡꯊꯣꯛꯅ ꯍꯣꯠꯅꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯃꯗꯨ ꯋꯥꯃꯟꯗꯅ ꯑꯩꯁꯨ 이싱도 거랑에 빠bab 날리가 그리에 뭐이게 배터리다 함도 와 마히 그리 디스티 왔다 가이브라 마두 획득 탁진 번에 양 마농시다 빠bab 쌍이 사번입니다 마다이디 아이나 기안 타고디디 호식도 안 되는입니다 아주 뭔가시 야르니 해나 닥터나 디사스 사이라 아주 떠오르게 타도입니다
ꯃꯣꯏꯒꯤ ꯇꯤꯁꯥ ꯁꯥꯏꯕꯔ ꯗꯤꯁꯥ ꯁꯥꯏꯕꯔꯗꯣ ꯏꯇꯥꯎ ꯉꯔꯥꯡꯅꯦ ꯏꯇꯥꯎꯅ ꯗꯣꯛꯇꯔꯗ ꯆꯠꯄꯗꯣ ꯑꯩꯁꯦ ꯇꯥꯏꯌꯦ ꯏꯇꯥꯎ ꯃꯗꯨꯗꯩꯗꯨꯗ ꯑꯩꯁꯦ ꯇꯥꯟꯃꯟꯈꯤꯗꯅ ꯌꯥꯝ ꯂꯥꯛꯇ꯭ꯔꯤꯕꯅꯤꯅ ꯏꯇꯥꯎ 이따 딸에 이따 하이다. ꯉꯥꯏꯈꯣ ꯏꯇꯥꯎ 이따오기시 ꯑꯌꯥꯝꯕ ꯇꯥꯕꯗꯗꯤ 이따오기 이베마도가 이따오가 ꯈꯠꯅꯕꯗ 이따오는 후 ꯊꯛꯄꯅꯤ나 따이다 이따오 얘가 이따 온도 봐. 이베마 호이나 그다이 sakhraba amattasу leiba ude ꯇꯥꯎ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕꯅꯤ ꯑꯩꯗꯤ ꯍꯤꯗꯥꯛ ꯋꯥꯠꯂꯦꯅ ꯍꯤꯗꯥꯛ ꯑꯋꯥꯠꯄꯗꯨ ꯈꯔ ꯁꯣꯠꯂꯨꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤ ꯍꯜꯂꯛꯈꯤꯗꯦ ꯅꯨꯄꯤꯗꯨꯁꯨ ꯀꯔꯤ ꯇꯧꯔꯒ ꯁꯤꯗꯧꯔꯒ 이따오 이따오나 후두 탁다나 나두나 lei라버니나 이따오기 이베마두디 어도 나와르마니다 고 이따오 얘라 이따 ꯀꯔꯤ ꯇꯧꯕꯒꯤ ꯅꯨꯄꯤꯅ ꯋꯥꯗꯧꯔꯤꯕ ꯍꯨꯅ ꯑꯩꯅ ꯊꯜꯂꯒ ꯑꯩꯗꯤ ꯈꯥꯡꯕꯗ ꯑꯩꯅ ꯍꯦꯟꯅ ꯋꯥꯕꯅꯤꯅꯦ ꯉꯁꯤꯅ ꯀꯔꯤꯒꯤ ꯍꯩꯅꯗꯕ ꯎꯠꯂꯤꯕ ꯍꯪꯅꯤꯡꯕꯅꯤ ꯋꯥꯍꯪꯁꯦ ꯄꯩꯁꯥꯅꯤꯅꯦ ꯂꯨꯄꯥ 500ꯅꯤ 야이네 가만히 있다 그래 끝나는 거다 마야 이런 글씨네 야야 어서 그런다니 가만히 까네 오자노 가르치고 먹고 돌고 나인 판이 맛이 나이게 먹고도 까네 오자노네 살이 때 나이로래 너무 들려오게 봐 마타 사이 भाई 하? आई ngakta phamjage 에 밤비요 마이는 뭐 ngasi paisaga yarakpro ꯀꯥꯏꯗꯩꯅꯣ ꯁꯨꯝ ꯇꯠꯇꯅ ꯂꯩꯔꯤ ꯀꯥꯟꯁꯤꯗ भाई चुरुपतु अमतंग थकजगे अम्मा खक्तंग 수룹티 우품 야우리 케노 마사이 디엄 khotang are yam nungai maike jike pio kuin jatana ba jar jak thokina ba yaida mai nang bu paisaga pubhum legedro ngasi ji nupina program thar koni ne ngasi ga chatradi smata sadori da lekuri ni kun gidra male kun gidre kaino itaw haigadra ahan haigadra murmurum sonbiri dibo kaisu natteda churupche mathi ithok tho ya dena hairami ba o adu oire se nang jo khar mangu se ai khakta mang le di sum yaro asila isi mapu mali ni mani mapu amta lahor kaino an kaidno noi ju kai bulak bangai ramiro natrdi adudi an lang bi he
ꯂꯝꯁꯥꯡ ꯂꯥꯛꯄꯁꯤꯗꯤ ꯋꯥꯕꯁꯨ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯄꯟꯁꯤꯅ ꯍꯥꯏꯕ ꯑꯃꯨꯛ ꯇꯣꯏꯕ ꯑꯁ ꯑꯩꯕꯨ ꯁꯤ ꯈꯧꯅꯥꯡꯈꯣꯡꯁꯤ ꯉꯥꯛꯇꯪ ꯄꯣꯊꯥ ꯐꯗ꯭ꯔꯥ ꯍꯣꯏꯗꯦ ꯉꯥꯛꯇꯪ ꯄꯣꯊꯥꯕꯩꯗꯨꯅꯤ ꯋꯥꯕꯅꯁꯨ ꯌꯥꯗꯦ 하이씨, 네 핵다이다. 시대 판버시대. 스노에 우름주 어떡 파그래? 주름 뭐 사이 당 타가. 막당 포타 봐이든. 와래 와래. 거리는 더 지금. 그리누니 수아주 줄턱 야다 잘라 야다가 턱달 노래다 그래 럼비 잡부터 턱 봐이든 수아지 베라라이 세란 또란 그리누 거나 모수 우대 나 공도 쩌쩍 튕길리지 뭐 하이씨 뭐 없니 수아지 대 하이씨 시우시 얼마네 하이씨 마시네 더위 알아 시기만 밤도 사이고 잘로 버텨자라 하이씨 마시 잘로 버니 그나는 나이해 하이씨 사지 붙담나래 에 다리네 거기 눈이 하이씨 사이 잘로 버니 거기 눈이 그리 굿땀 넣지 뭐 가뭄 짜들 가오리다 ꯃꯁꯤ ꯈꯗ꯭ꯔꯛꯑꯁꯤꯕ ꯋꯥꯏꯔꯒꯗ ꯂꯩꯔꯕꯅꯤ ꯉꯥꯛ ꯂꯩꯒ ꯆꯤꯅꯤ ꯋꯥꯏꯒꯦ ꯂꯥꯛꯀꯅꯤ ꯉꯥꯛ ꯂꯩꯒ ꯑꯃꯨꯛ ꯑꯆꯥꯎ ꯋꯥꯏꯒꯦ ꯂꯥꯛꯀꯅꯤ ꯉꯥꯛ ꯂꯩꯒ ꯑꯂꯨ ꯑꯃꯨꯛ ꯋꯥꯏꯒꯦ ꯉꯥꯛ ꯂꯩꯒ ꯁꯥꯕꯣꯟ ꯑꯃꯨꯛ ꯋꯥꯏꯒꯦ ꯁꯥꯕꯣꯟꯕꯨ ꯀꯅꯥ ꯋꯥꯏꯅꯒꯦꯕ ꯑꯩꯒꯤ ꯇꯤꯚꯤꯗꯤ ꯁꯣꯏꯕ ꯂꯧꯒꯤ ꯀꯨꯏꯔꯕꯅꯤ ꯃꯁꯥꯒꯤ ꯃꯥꯜꯂꯝꯃꯅꯤ ꯊꯤꯜꯂꯛꯅꯤ ꯁꯨꯡ ꯈꯪꯗꯦ ꯋꯥꯅꯤ ꯍꯧꯖꯤꯛ ꯑꯩ ꯏꯁꯥꯒꯤ ꯄꯣꯠꯇꯣ ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯏꯕ ꯆꯠꯇꯣꯔꯤꯕꯅꯦꯕ ꯌꯨꯝꯊꯪꯅꯕꯒ ꯇꯜꯂꯕꯅꯤ ꯅꯥꯟꯅ ꯍꯣꯡꯅꯤꯡꯉꯕꯅꯦ ꯑꯩꯁꯦ ꯄꯩꯁꯥ ꯂꯩꯇ ꯇꯧꯅꯤ ꯑꯩꯁꯦ ꯄꯤꯗ ꯄꯤꯔꯛꯇꯁꯤꯔꯣꯕ ꯈꯪꯅꯤꯕ ꯃꯥ ꯇꯥꯎ ꯇꯥꯎ 그나누니 거울이지뭐 이따 우도 꾸이래다 이따 우리 빈타 감다 놓고 저러기다 ꯌꯨꯝꯊꯪꯅ ꯂꯩꯕ ꯎꯗ ꯀꯨꯏꯔꯦ ꯀꯥꯏꯁꯤꯅꯦ 아이디 이따혹시 꾸이나 우물락다더나 아랍바다이가 라보이닝 우리님 이따 ꯏꯇꯥꯎ ꯑꯩꯒꯤ ꯇꯤꯚꯤ ꯃꯦꯆꯤꯟꯗꯣ ꯑꯩ ꯂꯧꯒꯦ ꯂꯥꯛꯏꯅꯦ ꯑꯩ ꯅꯨꯄꯤ ꯁꯤꯃꯥ ꯌꯦꯡꯒꯦ ꯑꯝꯇ ꯂꯧꯒꯦ 이따우기 DVD 메신디 아이디 롱디다 ꯀꯨꯏꯃꯟꯗꯅ ꯀꯥꯎꯔꯕꯅꯤꯅꯦ ꯅꯍꯥꯟꯗ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯅ ꯂꯨꯍꯣꯡꯕꯩ ꯑꯍꯤꯡ ꯌꯦꯡꯉꯦꯗ ꯂꯧꯈꯤꯕꯗꯣ 이따우나 아이몬데 만고 이럽니다 아이디 이따우기 DVD 롱디다 DVD 메신디 이따우 아코이 때 나오디 롱바야 잉디 홀다 ꯌꯦꯡꯉꯨꯔꯦꯗ ꯏꯇꯥꯎ ꯑꯗꯨꯁꯨ ꯄꯔꯇꯥꯎ ꯍꯣꯟꯗ ꯌꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯗ ꯃꯇꯨꯡ ꯃꯅꯥꯎ ꯋꯥꯏꯕꯗꯨ ꯄꯤꯔꯣꯏꯗ ꯄꯨꯊꯣꯔꯛꯑꯣꯗ ꯄꯨꯔꯒꯦ ꯑꯩꯗꯤ ꯏꯇꯥꯎꯒꯤ DVD ꯃꯦꯆꯤꯟꯗꯤ ꯂꯧꯗꯦꯕ ꯏꯇꯥꯎ ꯂꯧꯗꯦꯕ ꯑꯁ ꯂꯧꯔꯤꯗꯨꯗꯤ ꯃꯥꯏꯁꯤꯕꯨ ꯑꯩꯉꯣꯟꯗ ꯈꯪꯉꯝꯕ ꯖꯥꯠꯂꯥ ꯑꯩꯅ ꯂꯧꯈꯤꯗꯨ ꯅꯤꯡꯁꯤꯡꯉꯕ ꯖꯥꯠꯂꯥ ꯑꯩꯅꯗꯤ ꯂꯧꯗꯤ ꯂꯧꯔꯨꯒꯨꯝ ꯇꯧꯈꯤ ꯀꯔꯤꯅꯣꯕ ꯑꯩꯅ ꯇꯧꯗꯣꯏꯁꯤ ꯏꯇꯥꯎ ꯃꯨꯅꯨ ꯃꯨꯅꯨ ꯁꯣꯜ ꯂꯩꯔꯅꯨ ꯀꯗꯥꯏ ꯄꯨꯔꯒꯦ ꯃꯦꯆꯤꯟꯗꯨ ꯄꯨꯔꯒꯦ ꯅꯨꯄꯤꯒ ꯍꯥꯏꯕꯤꯕꯅꯦ ꯑꯩꯒꯤꯁꯦ 무름 손만 띄웁니다. 아이씨 이따오도 그노 좀 와칸도 닝싱아빠 줌무디 줌메바 이따오이 DVD 몇신다. 아이는 요통 그래. 그래.